Ngarang Jiribam Imphal tamna thorak-khiba Maal Puba Gari Ngasi Ayuk Keithelmanbi Yourakkhre nongmada changdaba yadraba potlam shing louthokpa changkhiba Ahangba Maal Gari taruk Amana Ngasi Ayuk Jiribam Youkhre hairi presna fangba paw amagi matung ina Ngasi Ayuk pung 13 nifu taba aduaida Keithelmanbi Yourakkhre Maal Puba Gari adugi manungda IOCL ki tanker kunithoi LPG bullet tanker kunundoi nongmada changdaba yadraba potlam shing puba tata truck kunithoi yauri nakalamromda ngarang Imphal Jiribam tamna potchei lauba changkhiba Ahangba Maal Gari taruk amasung Ngasi Ayuk pung 13 makairom taba atwaida Jiribam Youkhre hairi ngasi Jiribam da thungkraba gari sing aduli IOCL ge tanker kuntranipan LPG bullet tanker taranipan amati atei nongmada changba potlam sing Purakna ba tata truck kuntra mapan yauri haina pawasina makatari.